Paushadempum Ibamar Ibapaukara update Tauxeri. Education Department Fanajamna Taklasu Langu Yadraba Korfuga Manare Mioyama Sahi Nifandang Ngairingaida Lengaki Skulda Oza Ohelamle Manipur Legaki Education Department da Asoiba Aranba Kiamarum Yaubadagi Tenkang Kiada Wato Oikraba Matungda Department Asida Ngasisu Makatana Asoiba Aranba Adumak Leptana Torangli Department asina asoiba sing fanayamna chumthokna da bahonarabasu haujiksu adumak semtok chumthokning hai eram khiba yari matric certificate yawwa academic age dagi paba matamda masagi sahi nifan khakta ngai ngai da oja oina thabak sanglakhiba miyoyama Imphal ki yumnam Pallo LP school da matam sangna thabak tawduna leramba thengnare loina namha ki mathakta haujik phobagi oina chapchaba action mari leinaba singda lokatpagi mami dadre Masagi sahi nifan khakta ngai ngai da thabak changduna matam sangna oja oirakle habasi miyoi anina thengkhang anirak hanna RTI tharakpadagi khangbangam lakhibani ahan boina miyoi amana hiramasigi matang dukumja lisingani kunda oja asigi matakta RTI amathaduna akupa warol sing anglaki madugi matung tarakpada kumja lisingani kunga mathoida atopa miyoi amana amo Manipur Legaki Education is the RTI tharaba matungda department pirak pabahumdagi khangbangam lakhibani RDI Tharubada Department ki maikadagi pirakpa paghom sing adugi matunginadi hariba oja asi kumja lising amaga chapan humbudrage April kuntrada assistant teacher oina thabak jangki school asigi management committee na resolution amalaurapa matungda miyoy asi school asigi oja oina thabak hapkhibani oja asi board of secondary education manipur na lawwa high school living certificate ki exam asi Sozan higher secondary school dagi kumja lising amaga chapan marfoga nifan gi jun tara manga da pass thau ki haire Miyoyasan examination atuda paliba pokpagi sahi atunu kumja lising amaga sampan homfogani thoigi March amani anaso yawri hariba matam masidagi magi sahi asi hotpa matamda masagi sahi nipan khatang haringeta oja oina thabak sanglam khibane loinana legakna kumja lising amaga sampan marfuga mathoida thokpa order amagi matung inasu oja oiriba singa se kumja lising amaga sampan marfugi October amadagi waraga sahi hongi manungda matriculate oigadabani hanaso palli adubo Miyoyasi ki wenadi matric su kumja lising amaga champan marfogani fanda pass tawi haibagi certificate pairamba thengna kibane Amromda hiramasiga mari leina tharakliba RTI sing adugi matungina fangliba document kaya asi yenglaba matung Manipur Legaki Education SK Assistant Director na kumja lising ani kunga mathoigi March thada Zonal Education Officer Zone 2 Imphal aiba serol mathagi Manadhaki ba serol adu da yawriba wafamdi eded school oiriba yumnam Pallo LP School ki oja adugi document sing yenglaba matungda oja adugi mathakta mathau taba thabak school adugi appointing authority oriba school management committee na laukana na wafam palle Masagi saini fan khata ngari ngada oja oina join toram bhaibasi added school recruitment rules number 11 clause B chapter 9 section 1 ki kanglot ki wang madani maram masina Manipur Education Code 1982 ki section 1 ki chapter mafan subada yawriba rule number 15 clause 4 section 1 ki makada disciplinary action laukhana na bakhangan kibani Nagalamromda hiramasiga mari leinana director education S L Nandakumar ga telephone ki khutangda wari sanabada hai hiramasigi matangda department ki maikadagi oja asigi mathakta action launa naba additional director of education S Hilsna ZEO Zone 2 Imphal East ta aiba serol thaduna khangan kiba laire ZEO nasu school asigi appointing authority oriba school management committee da oja atugi mathakta thabak laukhana na bakhangan ke atomoidama school management committee ki maikadagi lenghakna halaki ba serol da hariba oja asi haujik naduna phamungda yata duna leibana maram oraga mahaki mathakta inquiry sathabada khudongcha da bakhara leibada gi makhata ba thabak laukhatpa yata na leiri aina khangala khaire Maidai Singbo Serol Tribe ki list sanana ba taliba demand asigi meukta chapchana lepkani demand asi thabak to ontok pa yaroi and all naga students organization ki maike dagi Manipur Legislative Assembly ki Hill Areas Committee as AC da aiba Serol pisin gre Naga mahiroi sing apun balupa mo eriwa ansam ki maike dagi Hill Areas Committee da pisin ki ba Serol aduda Maidai Sing asi ba Serol Tribe ki list salandana bagi wafam ke amrom palli Serol adugi matungina Manipur ki majority furupa mo eriba Maidai sina list asida sansilak bhaibasi Constitution na tribe sing bukan sana bagi piriba ngaglawado kahana da bukhona rapa thausil ni haina lawe Malim gi wena lairiba sakut pa fro Greek Roman area na sing basing asi phawba tribal oina hauraki bagi liklam loina lainari bane
ꯃꯩꯇꯩꯁꯤꯡꯁꯨ ꯃꯗꯨꯒꯨꯝꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯒꯤ ꯂꯤꯛꯂꯝ ꯂꯩ ꯍꯥꯏꯕꯁꯤꯗ ꯊꯣꯏꯅ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ 39 ꯁꯨꯕ ꯆꯍꯤ ꯆꯥꯗꯒꯤ ꯍꯧꯅ ꯐꯥꯜꯂꯛꯈꯤꯕ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯆꯥꯎꯈꯠꯄ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯊꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ 12 ꯁꯨꯕ ꯆꯍꯤ ꯆꯥ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯝꯕ ꯐꯨꯔꯨꯞ ꯑꯃꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯊꯥꯛꯇ ꯑꯃꯨꯛ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯆꯥꯎꯈꯠꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯐꯨꯔꯨꯞ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯇꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯊꯥꯛꯇ ꯍꯟꯊꯖꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩꯁꯤꯡꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯂꯥꯎꯔꯤꯕ ꯑꯁꯤꯅꯁꯨ ꯐꯨꯔꯨꯞ ꯑꯃꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯍꯦꯛꯇꯃꯛ ꯍꯣꯡꯗꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤ ꯎꯃꯪ ꯋꯥꯃꯪ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯝꯗꯅ ꯑꯌꯥꯝꯕ ꯈꯨꯟꯗꯥꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯆꯠꯅꯕ ꯋꯥꯐꯝꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯃꯕꯨ ꯉꯥꯛꯂꯧ ꯄꯤꯅꯅꯕ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯁꯥꯡꯗꯣꯛꯄ ꯄ꯭ꯔꯣꯕꯤꯖꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗꯤ ꯍꯧꯈꯤꯕ ꯆꯍꯤ 35 ꯔꯣꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕ ꯐꯨꯔꯨꯞ ꯉꯥꯛꯇꯅꯤ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯀꯦꯁ ꯁ꯭ꯇꯗꯤ ꯑꯃ ꯆꯠꯊꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯩꯇꯩꯁꯤꯡ ꯑꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕꯥꯔꯃꯦꯁ ꯕꯦꯡꯒꯣꯂꯤ ꯑꯁꯥꯃꯤ ꯑꯃꯗꯤ ꯕꯤꯍꯥꯔꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒ ꯆꯥꯔꯧ ꯃꯧꯔꯨꯅꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯃꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1919 ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯒꯔꯚ ꯅꯤꯋꯥꯁꯀꯤ ꯃꯇꯝꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯆꯪꯂꯛꯈꯤꯕꯗꯒꯤ ꯀꯜꯆꯔꯦꯜ ꯑꯦꯁꯤꯃꯤꯂꯦꯁꯟ ꯀꯌꯥ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯈꯠꯂꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯃꯣꯖꯦꯟ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯆꯪꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯐꯨꯔꯨꯞ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯖꯦꯅꯔꯦꯜ OBC ꯁꯦꯗꯨꯜ ꯀꯥꯁꯠꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩꯅ STꯗ ꯆꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ NERꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯗꯦꯕꯂꯞꯃꯦꯟꯠ ꯏꯟꯗꯦꯛꯁ 2007ꯒꯤ ꯃꯇꯨꯡꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯅ ꯑꯍꯥꯟꯕ ꯏꯝꯐꯥꯜ ꯏꯁꯠꯅ 6 ꯁꯨꯕ ꯊꯧꯕꯥꯜꯅ 11 ꯁꯨꯕ ꯎꯈ꯭ꯔꯨꯜꯅ 79 ꯁꯨꯕ ꯇꯃꯦꯡꯂꯣꯡꯅ 35 ꯁꯨꯕ ꯆꯨꯔꯆꯥꯟꯄꯨꯔꯅ 36 ꯆꯥꯟꯗꯦꯜꯅ 39 ꯁꯨꯕ ꯔꯦꯡꯗ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯩꯇꯩꯁꯤꯡꯅ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯑꯁꯤꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 3 SN Highway 1 ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯃꯗꯤ ꯔꯦꯜ ꯂꯥꯏꯟ ꯐꯥꯎꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯊꯥꯛ ꯋꯥꯡꯂꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯂꯩꯔꯤꯕꯅꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯁꯤꯁꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 9 ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯜꯂꯤꯕꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛꯇ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯁꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ 9ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯔꯥꯁ ꯂꯤꯂꯥ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ STꯗ ꯆꯟꯕꯒꯤ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒ ꯊꯦꯡꯅꯕꯗ ꯏꯀꯥꯏ ꯊꯤꯒꯟꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯄꯥꯟ ꯂꯝꯗ ꯈꯨꯟꯗꯥꯗꯨ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯥꯎꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ट्राइबल्सिंग असिदी सादानबा लौसिंग उबना मपुंग ओइबा सिनफम ओइरिबनी लोइनना UPSC MPSC RBI SBI न सिंग थबकसिंग दसु मैथैसिन मसिंग यामना हेले साना खोनबा इंजीनियरिंग मेडिकल लाइन दसु मैथैसिंग यामना मसिंग हेले स्टेट असिगी ओइना लैरिबा असेंबली सीट हुंपु असिगी मनुंगदा निफुदी मणिपुर की अपुनबा जियोग्राफिकल एरिया की सादा तराखा कोइरिबा तंपाकी लमसिंग असिदगी ओइरे लोइनना लेमहौरिबा चादा मफुद्रा असिदगी सुपनादगी सीट कुन खंगतबा फांगले मैथैसिंग असिदी अचौ अचौबा प्रोजेक्ट कया हाक थेंगना यामना मेसिंग नासिंगबा फुरुबमा ओइरे Kudamoina Manipuri University, DM University, National Sports University, Manipur University of Culture, Regional Institute of Medical Sciences, ZENIMS, NIT, CAU, NELIT, Manipur Technical University, Zen Dance Academy, CFET, ICAR, SAI, IDP Amadi, B.Ed Center Camaro, Tampaki Lamsing Asidalairi. Lailasu Aibagi Sangdasu, Sada Umbudara Tarutagi, Mafugatari Pawada Oiri. Manipur sana ko nabagi lamda India ki power house ni haribani adubo Manipur gi oina maming laraba sanaroi khudimbak Medicom natana ataidi maitai ngaktane Manipur se malem sin bathungna sanariba sagol gangjai polo masana gi haurakpam oiribani masisu maitai sing hautokhibani sagol loiba habasi chakut palebak singda inakera khunba mioina fawba loiba ngamna dribani adubo maitai singti Manipuri poni singi mafu sahi kya gi mamangdagi oiduna leraglibani Georgian calendar gumna maitai sing thagi khongjata yumpham oipa calendar sanaduna leiribani masigi sumathakta thaban papagi matamasi Chris de Iran thokringai gi mamang kanglei paki ningthau
Mari Afam Palsa gi matam dagi paba haugrabani. India ge top state singa manada bamongda Manipuri singi oinadi tribal singasi sex schedule nang aglo pi basunate somnadagi article 371 gi makada maming dagi oina ngaglo phara phangduna laire. Asingba pipa masi leina hill area committee gi chairman nambai te singna taleba demand asida yetfam thokde hana thamliba wafam asida amna leibak thibani masina hena chabu wathok lanthok koiragani. Marmasina thu matam da miyang changduna state asigi kanglo phurup khudingmaki yaifana na paikhatpam thokwa thabok paikhat haningi hana su serol aduda palle. Mapuroi bana masagi loina bibo nungthangna thomduna arkre. Tapada yamna nungaitaba amadi toina thoktaba thodok amada mapuroi bana mahaki masagi loina bibo nungthangna thomduna arkre. Fresna fangba pawda thodok asi kumbi police station na konba kumbi terakhong thawal lekai da leiba yum amada matai manau khana chainabada nufa aduna nungthangna thombada nupi adu laikanaba ngamdana sigi bane. Thodok adu da laikhidraba nupi adu gi maming thiam ongbi binda sahi nifuga manga magi mapuroiba adu gi maming na thiam daben kawe. Mapuroiba asi lambi sembagi nung thugaiba mini ahma matamda yu thagi ngarang namidang waram pung tarungom taba matamda yu ngauraba yumgi thong lonsilaka matai manau khana chainaki madoda debena nungthangna thombada mahaki nupi binda asi Tina sokpadagi laikanaba ngamdana sigi bani makoyani gi masanufa ahum amadi nupi ama punna masa mari laire. Ngarang kana chainaba matamadu da masa atomba natana masa sing thabak chana khibadagi yum aduda miyoi amada laikide masa atomba aduna khana chainabagi pawadu matomsa sing da tambadagi deben gi jum manungda binda siraga leramba thengnaba ne hairi. Tawdogdagi paw fangbadagi kumbi police station thiba humba chathabada nungthang ama fangbaga loina na deben phare hairi. Nagalam romda marang kunauda pangtokba sangai festival yengluraga impalomda haigalakba angang masa ani yauna miyoi tare tongba alto car ama ngarang ahing nungwe yai matung pung amrom taba matamda Bisnupur police na konba posang mapagi imfal tidip lambigi mapanda hauba uda thamjinbada car aduda tonglakpa nupi masire taruga mana sokpadagi hostanda laikana gare. Tawdogaduda laikhidraba nupi adugi maming sinam thoibi sahi humpu mapuroba devan kawe. Sagolman maino lerak dagini mahaka loinana sahi amagi amadi sahi mapan rongi angang ani yauna gari adu da makoi tariat tonglaga thogolakpada thodok adu thoki bani haire. Atopa thodok amadana Imphal police station konba Bawwarada building amagi thongnaugi rangtaibada soibadagi tarakbada nan Manipuri amasire. Laikhidraba miyo adugi maming Roktim Sarkar sahi kuntraga taruk apokpa Mahendro Sarkar kawi West Bengal dagini. Hausina uripo ke sandok bayum amada awai malpiraga leituna rang taibagi mystery oina thabak subane. Mana thabak sure bayum adugi anisuba mathol gi thongnau gi rang taibada tarak pani thabak suminari besina mahakpo kudakta auto rickshaw wairaga. Rims hostal pukat pada hostal hek jaupaga lekanaba nangdana segi bane. Tawdogaduga mari leitana Imphal police station na UDGS amalokot pagalonya na laikhidraba miyo edu ngasi rims gi mok postmortem tawraba matungda nangnaba miyo sing sinakre haire. Atopa thodok amadana Irilbung police station na konba kongba keri lekada liba farm amada farm adugi sagwidar oiba miyo emang asi ayuk siraga leiramle. Police dagi phangba pawda laikhidraba miyo adugi maming kaangbam Amarjit sahi kun gataret apokpa laikhidraba ke mangi kawe. Imphal West ki senjam kunaugi spinning mill manak dagini farm adu Madhura Vasti mayum Birmangkol Sarma kauba miyo amagine. Amarjit ngarang numidang sangha festival yengluraga farm aduda halaglaga Tungki badagi ngase ayuk pamungda siraga leirambani thodok aduga marirena case lokhat pirakanu abadagi asi baksang adu imong manungda senakre haire. Atopa thodok amadana None police station konba Khunji part 2 da leiba town church ki Christmas ka marilena mai ki decoration sembada na ama church mathak tagi tarakpada sokpadagi laikhanaba ngamdana sire. Thodok adu ngasi numit jungba pung 12 minute kunrom taba matamda thokibane. Laikhidraba naha adugi maming Gadailung panmai sahi kunga manga apokpa angan panmai kawi Konji part 2 dagini mahak na maigi decoration sem libar chas mathakado phitara manga rongwange mafamadagi tarakpada sokpadagi mahak po khudakta nonegi PIC da pukatki aduba phibam losilakpadagi remstamna bokhalakpada langjing mapa yausilakpada laikhidabani haire. Nakalamorom dasu maunaha ama laikhidre mayai kanba nafi Hidak thak lobini haiba masagi sahi kun kani thoiromda ngairiba Kaksing Laithagol laikai dagi ketri mayum ongbi nungsi tombi Elias Linthoi mafuroiba KSS Mahesh Kaubi maunha ama sija hostan da pokhalakuna laikhanarakpada kanba ngamdana laikhidre haire. Tawdogasi ngarang ayupung tararom tabada thokpadagi
Kaksin Kathenda Leba Ima Hostanda Hanboy na Pukalakuna Laikanaki, Aduga Siza Hostanda Makata na Laikanaba refer Torok Padagi, Laikanaklaba Madong. Ngasinong alam day pung amrom tarapada Laikitabani Hari. Laiki Dravigi Haksangi Aroba Matong Mangam Pang Toklaba. Taurang Toropada Maki Mapam Uriba Kangabok Dagi, Mapam Gimio Kulom Laglaga Misi Asiki Matangda, Sing Napalay Hina Police complaint Toropadagi. Laiki Dravigi Haksang postmortem examination Taunadaba Zenemski Mokta Tam Creari. Laiki Drabagi Sahimari Rom Suraba Masanofa Amalahauri. Rape case to Senaba Amaki Matakta session trial Satanaba Matam Lepre. Hauki Balisingani Taraga Mapangi, April Anigi Nubida, Pung Taraga Matoi Makaram Tava, Atwaida, Infales Disiki, Laikai Amada Isinomai, Cancer Sataringai, Kontong, the Leptona Leramba Mauna Amabo. Magaksam the Fi Laxin the Reptona Honaramba, Sekta, my Laikai the Gifism. Carfor Singh Sahikunga Nifan Apokpalai Kitaba Indra Kumar gi mathakda Imphaliski Women Police Station Langkalakpa case adugi section dagi session judge Imphal East tha asigi Taraga mapanda session trial sathanaba kona matam lepkhre thawdok adugi matangda victim oibi mauna adugi mapana Lamlai Police Station da complaint ambalan khatki complaint aduna hairibadi laikai adugi mauna hasingna meritorious mahiroi singbo manhapi duna opagi tharam hokiba English ani taraga mapangi April ani da pangthoki Manapi bagi Thoramadu Lueraba Matung Laikai Adugi Community Holda Namidang Isai Nong Maiki Cancer Pang Toklingaida Equis Asina victim Asibo Makaurida Fi Yesilaga Namdun Isat Manganaba Hondaram Kibani Haire Complain Adudagi Lamdai Police Station Afarado Invaliski Women Police Station da Kosinaraba Matung Police Station Asina Equisado Fagatuna Wangpong Satarakibani Lunana Police Station Asina Equis Asigi Matagda Judicial Magistrate First Class Infaliski Kota charge sheet file tauki adubo course asina case asigi district and session judge Imphalis RG Memsa ki kota refer tawrakpadagi court asina case asi session trial oina register tauki loinana case asigi makhataba charge hearing tha asigi taraga mapanda chathanaba matam lepkhre sanabagi pauda FIFA World Cup Croatia Belgium ga draw chatkhrabasu group ki anisuba taraga knockout yaugre Katana Jimbu itu na sathariba FIFA World Cup 2022 gi ngasi sanakiba Group F ki aroiba round gi match da mamang season gi runners up Croatia Belgium ka goal chanadana draw chatkhrabaso Group C gi standing da anisuba position taduna knockout stage sangre Group C gi ngasi sanakiba atopa aroiba league match Morocco na Canada bo ani amada maithiba piramlaga group ki makok war round of 16 yaugre Croatia amasung Belgium na sanakiba match asi team mani gi sanaroi sing Aurokpadagi ball paibagi sang manaraki Croatia ki sanarusina ball hek paibaga Belgium ki maikaida goal account hangdokna na batanja thiduna lakhrabaso mayung na team ki defenders ina ningthina mayung na ngamki badagi khodong saba phangpa ngamki de Belgium ki sanarusina ball control tawduna lakhi sanabagi kunga mangha suba minute Belgium ki Azel Wilson na kausilakba ball ama Croatia ki defender Marcelo Brozovic na block tawki Tim Maniki Sanarus in the goal chance in the Honarakiba Singadu, Han Bahaki Abiba Madam Loisin Bapada, Golekon Hangdopang Nadan Laki. Belgium gave the tournament a second knockout stage, Zaunada Pagi the Mak my pack the Yadaba Miss Amo Oikibana. Anisaba Hap Sanar Padaki attack in a consindona Croatia make it a Fraser facing key. Belgium Gisanarus in a goal chance in the Honarakiba Sing Adu Arimbataki. Tim Maniki Sanarus in a goal chance in the Bakana Honarabaso. Han Bahaki Abba Madam Housing Crab Powder Tanza Fangnakide. Sanabagi Yankai Gum Doi Suba Mineta Croatia gi born Sosana Pirapa Croasama Belgium gi Azel Wesel na Maike Taidoki Mesgi Apiba Matam Loisilakpada Belgium gi Sanos in the goal Sansin and Bakana Honakibado Croatia gi defenders in Arembatan Kibadagi Pensasi goal Sanaduna draws at Kibadagi Croatia Group Asida Point Manga Fanglaga Anisaba Poison Taduna round of 16 Yawangamki. One number 2 Belgium match Ahum Sanavada Sumnagi point Mari Fanglaga table gi Ahum Subada Lake Badagi tournament as the Mapantoke. Group seeking assist Hanakiba Atopa Aroiba around Gimesta Morocco na Canada bo ani amada Maitiba Piramlaga group ki Mako Koiduna Sahi Kuntraga Taruki Manunda Pivagi tournament as the Hanba knockout stage Yawangam Gre. Mesasi Sanaba Horopadagi Morocco gi Sanarusin attack Henas Atatuna Lake Sanabaki Mari Suba Minita Morocco gi Sanarusin Satarapa Etegamada. Sofiane Bofol na Canada ki defender sing lantok na purok ball ama teammate Hakim GS na Kaidoraki boladu Hakim GS na boladu ningthina control tawrak oithangba khona kausin bada goal ohenduna ama sonoda ganna mangchel thake Makhatana sanarak padasu goal mangsin thariba Morocco ki sanarusin attack hena sathaduna lakhe
टूर्नामेंट की नॉकआउट स्टेज जाऊनब मोरक्कोना की मैच असी माई पाकपगी मथौ ताखिबना अहम गोल चंसिनतुना हेना मांगजिन थानब होनरखे सानबगी कुलुमदोई सुब मिनिट मोरक्को की हाकीनीना सेमलकपा खुदोंचाबा अमदा टीममेट इन नेसरीना गोल अमगा चंदुना अनी सुनोदा मांगजिन थादुना महाकी टीमबो मथंगी राउंड चंगनबगी लंबी सेमबा हौखि सानबगी निफु सुब मिनिट कनाडा की सानरोइसिना चथरपा अटैक अमदा मोरक्को की सानरोइ एग्याना सोयबदगी चंसनगिबा गोलना अनी अमदा लहनगिबा असि अहानबा हाफ की अपिपा मतम लोइसिनबा फावबदा लेंगदना लैखे अनीसुब हाफ सानरपदा मैके अनी की सानरोइसिना अहेनबा गोल चंसिननबा होनरख्रबसु खुदोंचाबा फंगदना लाखि मोरक्को की सानरोइसिना अटैक हेना चथदुना लाख्रबसु अहेनबा गोल चंसिनबगी खुदोंचाबा फंगिदे कनाडा की सानरोइसिंगसु सोथरिबा गोल हंदोप गमखिदबदगी ग्रुप एफ की अरोइबा राउंड की मैच असी मोरक्को न कनाडा बो अनी अमदा माइथिबा पिरमलगा ग्रुप की मकोक ओहरगा नॉकआउट स्टेज यौबा ngamखि नकलमरोमदना मेसीना पेनाल्टी दा गोल चनखिद्रबसु अर्जेंटीना ना पोलैंड माइथिबा पिरमलगा राउंड ऑफ 16 जांग्रे FIFA World Cup 2022 की ngarang दोहा की स्टेडियम 974 दा सानाकिबा ग्रुप सी की अरोइबा लीग मैच दा लियोनेल मेसी ना पेनाल्टी दा गोल चलहौद्रबसु अर्जेंटीना ना पोलैंड बो अनी सुनोदा माइथिबा पिरमलगा नॉकआउट स्टेज यौदुना ऑस्ट्रेलिया गा लंबा तौनरगने स्टेज की अहम हाफ दा अर्जेंटीना ना फंगिबा पेनाल्टी अमा स्कीफर लियोनेल मेसी ना काउसिनबदा पोलैंड की गोलकीपर सेजनी ना सेव तौखिबदगी गोल हौखिदे अदुबो अनीसुबा हाफ दा अलेक्सिस मार्क एलिस्टर अमसुंग जुलियन एल्वारेज ना चनखिबा गोल सेगी मतिंगना साउथ अमेरिकन साइड असिना पॉइंट तरुक फंगलगा ग्रुप की मकोक ओरगा नॉकआउट स्टेज यौरकपने मैच असे हौरकपदगी अर्जेंटीना की सानरोइसिना बॉल हेना पाइदुन अटैक तौबगी चांग वांग्रबसु गोल ऑनथोकपगी फजबा खुदोंचाबा फंखिदे सानबगी अनीसुब मिनिट अर्जेंटीना ना गोल ऑनथोकनब होनख्रबसु पोलैंड की डिफेंडर बार्टोस बेरिजिन्स्की ना प्रेशर अदु क्लियर तौखि सानबगी अहुसुब मिनिट पोलैंड की प्योरिटी ज़ेलेंस्की ना अर्जेंटीना की पेनाल्टी बॉक्स मनुंग पिरप क्रॉस मयोकनबा टीम की डिफेंडर सिंह डिफेंड तौखि सानबगी मंगा सुब मिनिट पोलैंड की रॉबर्ट लेवांडोस्की ना काउसिनखिबा शॉट अमा अर्जेंटीना की नाहुवेल मोलिना ना ब्लॉक तौखि टीम मनी की सानरोइसिना गोल अकाउंट हांगदोकनब होनरखिबा अटैक सिंह अदु अरेम बतादुना लाखि सानबगी 39 सुब मिनिट अर्जेंटीना ना काउसिलपा बॉल अमा लियोनेल मेसी ना हेडिंग तौसिननब होनरिङैदा पोलैंड की गोलकीपर सेजनी ना बॉल अदु इंथोकनब होनबदा मेसी की ममाइदा ग्लोबना खेतखिबदगी VAR चेक तौरब मतुंग रेफरी ना अर्जेंटीना की फेवर दा पेनाल्टी अमा पिखि पेनाल्टी किक अदु पेरिस सेंट जर्मन फॉरवर्ड लियोनेल मेसी ना काउसिनबदा पोलैंड की गोलकीपर सेजनी की येथंगबा खुन बॉल अदु इंथोकतुना सेव तौखिबदगी अर्जेंटीना ना गोल मांगसिन थारंबा याबा फजरबा खुदोंचाबा अमा मांगजखि मैच के अहानबा मतंगी सानबा लोइसिनबा फावबा टीम मनी की सानरोइसिना गोल चनबा ngamnakide अनीसुब हाफ सानरकपदगी अहानबा मिनिट अर्जेंटीना की सानरोइसिना थुना यांगना चथरकपा अटैक अमदा न्यूगेल मोलिना पिरकपा यामना फजबा क्रॉस अमदा एलेक्सिस मैक एलिस्टर ना गोल अमा चंदुना मैच असि मांगजन थाबा ngamखि मखा तारकपा अतोपा पाउदा किडनैप तौख्रबा मतुंग लुफा लाख यांखै की डिमांड तौरखरे आसाम की जोहा तहौखिबा मिटखानी अस्ता क्राइम रेट की सांग थंगेट हेंगलखिबा लोइनना ngarang मसागी सही तरह तरीरम सुरबा नुपा मसा अमा सागंगदबसना किडनैप तौख्रबा मतुंग लुपा लाख यांखै की डिमांड तौरखरे हाइरे रिपोर्ट सिंगी मतुंगिना जोरहाट टाउन दगी अमरजीत प्रसाद अबोकपा राधे प्रसाद ngarang पुंग मरीरोम तारकपदा मयुमदगी बाइक तोंगदुना थोखिबने मांगना मयुमदगी थोखिबा मतमदा यामना थुना हलकनी हारमखि अदुबा अथेंग फावबदा महक हलक्तबदगी फोन तौखि अदुबा फोन ऑफ लेरमखि मखादना फोन फंगलबदी हाइदुना ट्राई तौबदी लेखिदे नुमिदांग पुंगनि पानरोम तारकपदा फोन रिंग सटखि आनबदा फोन पाइरखिदे तुंगदा नहा अमना फोन अदु पाइखलकलबा अमरजीत मखोइना किडनैप तौरे हाइना खंगलखिबगा लोइनना लुफा लाख यांखै की डिमांड तौरखिबनि हाइरे चाइना साबा डुप्लीकेट एप्पल आईफोन योलंबा मियोय हम फारे पुलिस मियामता नमथाक तौदुना अमदी अपंगबा सीदुना डुप्लीकेट चाइना मेड एप्पल आईफोन जिंग अहोंगबा ममलदा जोलंबा मियोय हम पुलिस ना फाबा ngamखिबगा लोइनना मखोय अहोंगी मतकता केस अमा रजिस्टर तौदुना भावंग फंग सथाबगी थबक हौख्रे हाइरे नोएडा की एडिशनल डिप्यूटी कमिश्नर ऑफ पुलिस सद मियान खाना हिरम असिगमरी अइनना फंगदोरखिबदा सासिनबा आईफोन सिंग जोलंबगिदमक फारबा मियोय अहोम अदुदगी डुप्लीकेट आईफोन हमफो रिकवर तौबा ngamखरे मियोय अहोम असिना आईफोन 13 तोइगी ममलसी मियामदा ऑफर लई हाइना हाजिलमखिबगा लोइनना ऑफर लाइरिगे मतमदा आईफोन 13 की ममल असि सुमनदगी लुपा लिसिंग यांखैगा हुमदोय खक्तनी हाइना योन भावरमखिबनी डुप्लीकेट फोन जोनबगी थबक सतारिबा गेम खुदफु असिना दिल्ली की तोंगान तोंगानबा मफमसिंगदगी लुपा लिसिंग 13 खक पीबा फोन सिंग लैरबा मतुंग जेनन ओइबा आईफोन बॉक्स लैरबा मतुंग चाइनीज ऑफलाइन
Chinese online shopping portal Alibaba dagi Apple sticker sing leibagi thabak tawri zenon oina iPhone box amagi mamana lupa lising mari samangani aduga Apple sticker amagi mamanda lupa lising amani makoina duplicate phone sing asin zenon oina sticker sing napsin ba amadi box hapsin ba matamda lupa lising taraga tarit samanga sading tawi aduga makoina mobile phone sing asi khangjadabam yam lupa lising yang kaiga humdoida amuk yolam bani hari thaudoga mari leidana faraba mioi ahmadudi Lalit Diagi Abhishek Kumar amasung Rajnesh Ranjani Sector 63 Police Station da mioi kharana sasinaba iPhone sing yolam ble haiba complaint tawrakraba matong police na case ma restart tawduna thijan bagi thabak hawrakibane complainant amana phongdorakibaki matungina geng khutfu asna hanbada ahungba mamalda genuine oiba iPhone ama yolam ki madugi matung makatana mana iPhone sing leinana order tawki maduda duplicate model sing bisilap khibani haiba phongdorakli Masagi loinabi halaga lupa ko amaga lak marfudragi life insurance launaraba honarambada senaba manga fare Rasan nupa amana mahaki loinabi bo accident thokba malhanba mongamada halaga insurance lupa lak amaga lising marfudra laukthonaraba honabada senaba miyoi manga fare ana paugi source amagi matungina phongthokle police ki source amana phongdor kiba awaro lamagi matungina di mane equis oriva Mahesan bo wangpong tawkiba matamda mahaki loinabi amadi Kazin motorcycle da car amana thamjilhan kibada mahaki loinabi amadi kazin sigi October ki tang mangada Mahesh ki loinabi salu amadi kazina Joypur ki harmada da leiba samo temple da lai khurumba sakhiba matamda thawdogadu thokibani Safari vehicle amada thengjinaba matamda makhoi animak leikide chana namhaki loinabi ki mingda lupa crore lakh amaga lising marfudra thaba insurance adu yawge Police ki warul matungina Mahesh san amadi mahaki loinabi salu ki marakta yamna toina khana chaina bagi thawdok sing thogi Saluna su English ani taraga mapan ki matamda Mahesh ki mehukda dawri ki harassment case ama file tawki mahak phagalaba matungda jail da thajan khre Mahesh na lautuna ki pathawdok adugi matungina mahaki loinabi da khangan ki ba wafam amada pandit amana Balaji da taraga ni thorak hana satpathol lagadi makhoi ani ki punsi da nungaiba mahing amada hingani habagi wafam khangan ki Mangna Mukesh Singh Rathore kopa miyoi amada salubo hanana bagi damakta lupa lak tarak da contract tawkiba matamda lupa lak manga makaidi hanana pikre Mahesh na pressure tawki bagi matungin amhaki loinabi salubo motorcycle amatong laga mandirda sanadaba pressure tawbana maram oiraga October ki tang manga da miyoi ani asina motorcycle tong laga mandir damna lai khurumba chatpagi lambida tata safari na thombada miyoi ani adu laikhidabane Police na CCTV ki footage lobo matamda safari aduna bike aduda atamna na thombagi sakta madu ubo fangi thawdogasi ki matangda investigation chathagiba matamda tha mari ki mamangdadi Mahesh na salubo accident da sire haiduna semjin sajilaga lupa crore amaga lak marfudra ki senbam madu lautholamke Police na Mahesh jauna thawdok adu senariba miyoi manga phagale haire Retired tawkrapa staff sinaba leite director Veterinary and Animal Husbandry retired tawkraba staff amada Directorate Office da official on sinaba leite ana department asek director Dr. NG Ibotomina phongdokre Ngasinung tin sanjen thung da leiba Directorate Office da Paumi Singgunaba amada director Dr. Ibotomina hai Englishing ani taragani fanda superannuation chatkraba UDC Upper Division Clerk oiba mi asida officer oina mahpo Directorate Office da thabak tahonba leite Mahang matam sangna department asida lapka makal makha kyagi court ki case amagi matangda munna khangba amadi case sing tangkak sing pairaga lakba mi ama oina Directorate asna case ka mari leinaba thabak sinda wata thokta sin tawba amade magi knowledge lawba kaktani masigi damakta mahpo talapiba nate mahpo office ka mari leinana service matter file process fund allocation amadi confidential oibada yahole ana sas tawriba asimaksu yamna lanba owafamni Magi khuriak chanaba madi mahakwa official gi oiba matter amatada yawba leite subna khaki logi oiba wafum lakpada mahaka tanaba khaktani haribasi department khudimata matam kuina service tawram labasinga wata thokta sin tawna ba habasi chanabine masda ahan gi oibam yang da akai ba wafum su leite ada director veterinary Dr. Ibotomina phongdokhi none part for Kolbo African swine fever gi infected John oina lak thokna daba khangan kre None district ki manung chana leiba none part 4 longmai part 4 da aukiba November taraga mari da okhara sire abagi report lakpadagi oksing aduga sample sing NERDDL kharafara Guwahati da thaduna test tawbada African swine fever nabagi report lakpadagi none part 4 gi akoiba mafam sing aji infected John oire handa lak thokna ba che ikre Hiramasi Mari and Manipur Kapamangi Veterinary and Animal Husbandry Services ki Director NG Ibotombi Singh na Aiba Zero Tokna Manipur Government ki Veterinary and Animal Husbandry Secretary da se ikhre
None Part 4 area the Maram Kangdana Oxing Sire Abaga Reportama Okloibagi Tabaktoba Agui Kamaina Veterinary and Animal Husbandry Thousand K. Maduki Matungina Department Makedaki District Veterinary Officer Tamenglong Amasung DI Lab Sanjan Tongi Veterinary Officer Dr. Lansulang Malak Maina Mafamadu the Kudak Sinduna Ok Wakana Sibagi Lasat Aduki Matanga Tizen K. Mafamadu Yawamatamda Ok Home Siraga Amasung Anapo Ogamalaiva Tengnaki Sirabo Oxing Aduki Matau postmortem Tovada Classic and Swine Fever Narambayabagi Singapalaki. Official mga suspend tawkre Kedigao Vlog Imphal East District ki Kedigao Fatu Gram Panchayat pangthokpa MG Narega gi thabak mongchumna pangthoktre hana lakpa wakat amaga mari lainana Manipur Government gi Rural Development and Panchayat Raj Department na official mga thabak gi suspend tawkre Imphal East ki Kedigao Block ki makhada leiriba Kedigao Fatu Gram Panchayat MG Narega gi makhada pangthokliba thabak sing mongchumdre hana CM da haisi haiba platform da pirakiba wakat amagi matungina Public Grievances Redressal and Anti-Corruption Cell Manipur Yangsilaba Matung the Pirapo recommendation ki matungina suspend tawkraba Officer Singh Adudi DRDA Imphaliski Assistant Engineer Kumbuksam Zamini Kanta Singh DRDA Imphaliski Assistant Engineer in charge Namairakpam Jiva Singh Imphaliski MG Narega gi Section Officer Elangbam Amita Devi Kedigao Fatu GB ki Panchayat Secretary Lina Sanu Naurem Amasung Kedigao GB ki GRS Sarangthem Bindibala Devine RDNPR ki Joint Secretary NG Robin Singh Thokiba order aduna suspension da leiriba officer manga asi mari leinaba authority ki abayawtun headquarters thadokpa yaroi haire Tipai Muk ACG MLA na Awarava Singh Yangsen Gre Jirifam District hana leiramba Laiha ki skulani sasan gi makol onthoklamle Ngursang Lur Sanade Tipai Muk constituency ki MLA Ngursang Lur Sanathena Assembly constituency asigi miyamka award of asing tanamina gre Kongsada duda Bangai Range Tipai Muk constituency ki manung chana leiba Parchun district ki mafam kya da satuna miyamge mifam pang thokpaga loidana lamis da fertilizer sel laudana MLA ki maike dagi lemna yan thoke ACC yamna chawu maramna lambi asi jiribam lomdagi salaga Sanglaga Satpana Langana Packet with the Sit of Tabak Sing Marwina Lambida, PWD na Sariba Lambi Amadi, PMGSY, RD Development Lambi Sing Yangsen K. Singular Moiban Maram Oraca Water Supply Scheme GMM Amadi, NDB Makada Paikalipet Scheme Singase, Phil Wevanina Kari Tauraga Isingasisu Panganba Yagadagi, Hana Kanakibaga Loinana, Milo Sang Karamapim the Ladiba, Haba the Sukum Yangsen K. School asi hana Jiribam district manung san leramba haujeksu kadai de leriba ozana kanana yengchiluba matamda school da staffani nantising staff ki photo su thelamde school da ngang san legle tambagi mami taramde hameng amadi sangi mathina school ki manung da leramba thengna rakhe pawmi singi wangi pakum da haujek school ani asi karamba ZEO ki makhada leibano haiba khangwa ngam ki de margasida kapameng ki school sing phagat hana bagi pandam ki makhada laingana paikhaliba adugi mami taramdre MLA na hai ki badalam da masigi miyam direct laisogi Mangal ningtina fangdriba asida kutong saba kaya laitaba na maram oraga lampak sauk na marang kaina laipana agriculture da may marong kwa thado na pothok na naba magi miyam singda padam tham kibagaloy na kongsa da duda kwa sara lising amaga sadre yumnak chawrak na sani yangkai khangdor pelest ki kunja singda MLA ki maikay diki liyam na yan thoke Port Bridge ki lift sing kangkathang oiduna leire Center ki Ministry of Road Transport and Highways Mode ki funding makada Imphal ki tongan ba mafam mari da sariba Port Bridge mari da abliba left sing asi paisa sang sahabat loiraba matung da hauji phawwa sinabat tawdana kangka thangkum da taraga leire Manipur Government ki Public Works Department na Ministry of Road Transport and Highways da patient ki ba project road safety workers through improvement of junctions footpath road signage and marking and constructions of footbridge haiba segi manung channa kanglage Western Gate Manak BT Road Kaisampat Amadi Imphal College Mayagi Footbridge Mari Asi Saki Bane Public Works Department na Minister Deki Lautagi ba project asigi senpam na lupa kodi 18.47 ni masigi manungda Footbridge ki oina lupa kodi 2.40 ni Footbridge sabagi dabagasi Bengaluru da based over Sanjoy Infra Private Limited Hyper Farm Amana Pai Bane Farm asigi stilgi fabricated superstructure sing ado impanda assemble tawraga pangkharpagi thabak tawbane haugiba English sing ani taraga mapangi October gi tang nifanda hanboi na Imphal gi kanglagi nongsuk thangba maikairom da leiriba footbridge aji support structure asi install tawba haugibane
footbridge asi sabal orba matung da makatana footbridge asigi kafam maikai animakta ahal orba mising amadi disable oiba mising gidamaktani aduna footbridge amamda lift ani apagi thabak makatana public works department na sathagi aiba footbridge mari makta ariba lift sing hafa loiba sahi ani hanjalagle footbridge sing asida lift apringai dagi auna mi kaya amana footbridge asigi madengna lambi lanthokna bagi khudong chaba adudi pire Tamil Nadu da online gambling tingna ba bill semna ba law minister na state adugi governor unaduna watana kre Tamil Nadu da online gambling amasung atopa online game khara tingna ba bill ama podhoga dawri hiramasigi matang da Tamil Nadu gi law minister na ngasi governor RN Ravi unaduna wari sana kre governor na so atu matam da ayo fidak lagani habagi thaja ba leire ordinance adu state legan october thada podhokna ba honaram ki bane adu governor RN Ravi na Pantan kifana maram oraga billadu labs tau kibani hari isu adugi matang minister na hai online gambling amadi atopa game makhal khara athobada thingba basi tangai fadaba moire online gambling asi online game na maram oraga state adu da mi tara ga tere ki punsi mangkre mi sing adu game sing adu na maram oraga matanda sija kibani tangai fadaba ama oina ordinance adu sanhanba matau tare adugumba game sing sanaba mioi Sikibagi masing kun mga sukre, governor ordinance adugi matangda mahikseng ba wafum kangalak na ba arakibagi matungina aiba serol su pisila krabani. Aroy the content sing asiki markui ba pau khara asiba pau dam jari ba. Mariba local news YouTube channel asidagi yang beri ba puna mapadaga jari. Channel sin adom da kana badi subscribe tawi business subscribe tawi ramaloina na. Like and share tawi su kawi ka tupna magpo amakana taga jari.